Hello mayam, ngashigi video asidi handaki chahi September da launch tawgadaba iPhone 14 gi updates khara gi matang dani ado houjik September yougadaba tha mangam watli Adubu company achouba singse moigi lakadaba product singi matang da khitang unofficially oina teaser gumba leaks gumba design gumba khara thadoe kamai touge hairakanda da customer singse hena excited oiraga thamme chahi ama ngai bai muhutta pura ado ngashigi yamna important oiba updates khara dudi ai serial line haijage ahanbada Apple gi notes design je Apple gi notes design se change tawrak pa yai haina mayamna rumors tawnari ado notes design se kamai tawge haira kansida pro model haibadi moigi khwaidagi max out version do adu da pirak pa yai haina mayamna rumor tawnai karigino haira kansida masi Apple gi strategy ne moigi strategy je kamai tawge haira kansida khogi base model starting model haitare sidana icham chamba basic update khara piba aduga pro model singjena khwaidagi pro haije professional haije sigi pro model singjena mogi khwaidagi kai hani exciting oiba useful oiba update pi haitare for example mamangi update ta akoigi pro model sing da 120 Hz display kaino je rates pi grabaneba ado main tawdana notch design si pro model sa lakpa yai haina mayamna hainari ado for example pro da piraga baseline the P the kai kana ge hai taragazu akhoi iPhone 12 mini je battery kuina chat khideba adubu 13 mini da di battery kuina chat panina kana gumba limited budget oibada adagi size to macha paining bada 13 mini iPhone 13 mini pair so adum yaeba almain tawdana moigi base model to so update khara piraga adum excitement oile however pro model to dana hena focus tawraga major changes mayam do loina pi update ani subada अखोगी material change तौरक यायबा हाना होजिक मोइ सिजनरीबा aluminium जे मथंग द कई लाकनी हारकान titanium लाक यायबा titanium लाक तारगदी हेना matte version ओइरकपा अदगी look wise दा अदगी अखोगी material दो titanium ओइरबनिना हेना quality फहनबा durability दो हेनकटपगी मओंग ने मोइना पीरिसे सुगुम लबा technology updates related video येंगनबे दमकता channel असिदा अहानबा ओइरगदी subscribe तौसन बिरो video असिबो like तौसन बिरो अदुगा mayam da sudum share tawbiu mayam gi support tuna hena quality hen ba video semning bagi aingonda encourage tawi so let's continue to the video update number 3 da vapor chamber cooling option se iPhone 14 da lak pa yai hena mayam da hainari ba karigino haiba matam da processor do yamna pharabanina long hour gaming taw matam da cooling system ama darkar ta ba so sigi vapor chamber cooling se Android ki gaming phone khara amada already yawa haurabani huji ado Apple na adapt tawrakpa yaina mayamna hainari masi tawragadi Apple di hana de hona mobile gaming da mogi processor do yamna phabanina this is a very good options adubu mayamna loi khangnare masi gi option se pro model la hapakpa yai haina mayamna loi ma expect tawnare kadi gi pro model la mayam focus tawrino hai matam da pro model di tange aduga professional oibanina mangonda features mayam da loina ma yaw taragadi ngashagi 14 Pro hairi bagi maming sisu match tawidana adugi wanida update number 4 da megapixel Apple se hana dagi hauna aikoigi moigi megapixel system se fanam kuire 12 megapixel hairaga fanam sangna sinaba horakpa adubu houjik lakadoriba Apple iPhone 14 gi update di masi 48 megapixel fawa yaurakpa yai haina mayamna expect tawnari karigumba 48 megapixel oiragadi ngasagi quality of pictures quality of video se hen henkalakani ba aduga loinana ngasagi quality henkalakpana maram oiraga file size to jo chawrakpa yai hena mayamna khale masisu akoigi base model da 128GB gumba oibadudi yagadaba mande adubu yauragadi hena phai however quality chawda 128GB dudi ngasagi satlauna number da lotion khinidana aduna minimum requirement se masi 256GB gi baseline memory version do adugumba oirakadoba male update number 5 ta accidental detect car accidental detect haitare masi kamai toge haira kansida karigumba car thouringeida akoigi accident gumba thokpa taragadi phone sina automatically emergency contact ta magi call tawbani khangde location thabani khangde thagi duine masigi advantage se karino haiba matam jida ngasai sometimes accident to severe oiragadi contact tawba ngamdaba lei adubu automatically locations and call tawba taragadi medical response to yamna thuna phangi aduna masigi option se aigi opinion dadi yamna phayana khale
Last options 6 ta aptopa mayam ama leramba yai adubu houjik phawda online da available oibagi matungina option update number 6 ta karino haiba matamda dual sim slot yaurakpa yai haina mayamna expect tawnari dual sim gi option se houjik su yaure physical sim card amaga eSIM haibamga adubu houjik nauna lakadaba options ta animak dual sim gi card slot yauba natragana animak eSIM oirakpa yai haina mayamna khanari adubu aigi motadi akoigi India gi network system sigi matungina physical sim card yaubuduna hena safer side oi haina khale because mafam khuding makta eSIM gi facilities chatok chasin mayam nauna oibanina Chahi any down the lines oirakpa yai adubu hujiki oinadi physical sim card sina hena useful oigadra haina aigi opinion de khale ado mayamna update manga taruk sigi maruk sida khwaidagi excitement oiba update si karambano haibado comment section ta mayamna share tawiro aduga android user sing kaigumba update iPhone da update tawrage na khan taraga su comment section da share tawiro Sigumlaba tech related videos Manipur version haibadi Meiteilon version da yengnabi damakta channel asibu subscribe tawbiyo video asibu like tawbiro aduga karigumba ngasagi update mayam maraktu da khwaidagi excitement oibado comment section da soidana mayamna tawbiro ngasigi di matang asida loisanjarage thank you so much for watching this video